everyone. I ngasi wa ngangdabida aigi roommate tumma leiba adudugi nungaitabainebako. I sida namgen tawraga tripod sisu tekthokre. Adu mathang sum yengminarase. Sisna aina walking chatpada halakpada leirakpanebako sidagi. MU manungda watermelon farm amsu leirame. Khangba kuidribako. Adudugi se changa leirae ama. Video se speed kitang hapkebako aina tawbude am tappeba chaba oiro lagidi khangde kaino mathabam tawbude am tappebako adudugi speed kitang hapaga tawrakke. Hours later. Yerum haude.
ꯍꯧꯖꯤꯛꯇ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯗꯣꯔꯦꯕꯀꯣ ꯑꯗꯣ ꯕ꯭ꯔꯤꯇꯥꯗꯤ ꯌꯥꯎꯔꯔꯣꯏꯌꯦ ꯑꯗꯨꯗꯒꯤ ꯑꯩꯗꯣ ꯉꯁꯥꯏ ꯚꯤꯗꯤꯑꯣ ꯅꯝꯖꯜꯂꯨꯕꯩꯀꯣ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯍꯥꯞꯄꯛꯀꯦ ꯇꯧꯕꯅꯦꯕ ꯐꯅꯦꯛꯅꯦꯀꯣ ꯑꯩꯁꯤ ꯑꯁꯤꯗꯤ ꯑꯗꯨꯒ ꯎꯇꯤ ꯊꯣꯡꯕ ꯄꯤꯕꯀꯣ ꯁꯟꯗꯦ ꯅꯨꯃꯤꯠꯁꯦ ꯑꯗꯣ ꯎꯇꯤꯗꯣ ꯑꯩꯗꯤ ꯎꯇꯤ ꯑꯁꯪꯕꯗꯣ ꯑꯗꯨꯗꯨꯅ ꯈꯔ ꯆꯥꯅꯤꯡꯉꯦ ꯑꯗꯨꯒ ꯀꯩꯅꯣꯗꯤ ꯆꯥꯅꯤꯡꯗꯦꯕ ꯑꯉꯧꯕ ꯎꯇꯤꯗꯣ ꯁꯤ ꯂꯩꯔꯦ ꯗꯦꯟ ꯁꯤꯁꯦ ꯃꯤꯃꯤ ꯃꯣꯔꯣꯛ ꯃꯦꯠꯄ ꯄꯤꯕꯗꯨꯁꯨ ꯃꯤꯃꯤ ꯇꯣꯠꯁꯟꯕꯅꯦꯕꯀꯣ ꯑꯗꯩ ꯁꯤꯅ ꯌꯦꯔꯨꯝ ꯉꯧꯕ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯂꯩꯔꯦ ꯁꯤꯅ ꯆꯥꯛ ꯑꯉꯧꯕꯗꯣ ꯈꯔ ꯂꯩꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯏꯅ ꯆꯥꯔꯛꯀꯦ ꯑꯩ ꯆꯥꯛꯈꯣꯝ ꯑꯗꯨꯝ ꯄꯤꯛꯑꯦꯕꯀꯣ ꯚꯤꯗꯤꯑꯣ ꯑꯣꯏꯕꯒꯤ ꯃꯤꯅ ꯌꯦꯡꯅꯤꯡꯕ ꯑꯣꯏꯅ ꯈꯔ ꯆꯥꯎ ꯆꯥꯎꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯐꯨꯟꯕꯩ ꯇꯥꯏꯞꯇ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯗꯨꯝ ꯇꯩꯗꯣ ꯑꯩꯅ ꯑꯩꯈꯣꯏ ꯆꯥꯛꯁꯦ ꯃꯔꯣ ꯑꯃ ꯁꯝꯅꯗꯕꯒꯤ ꯌꯣꯠꯄꯗ ꯀꯩꯅꯣ ꯇꯧꯕꯗ ꯍꯨꯛꯄꯗ ꯐꯥꯔꯒ ꯍꯨꯛꯑꯦ ꯏꯁꯥꯁꯦ ꯆꯥꯏꯅꯦ ꯑꯗꯨꯗꯒꯤꯅꯦ ꯍꯨꯛꯄꯗ ꯇꯥꯍꯧꯅꯤꯅ ꯐꯥꯔꯒ ꯍꯨꯛꯑꯦꯕ 하나 치지 않나 그냥 딴 생각 올리고 뭐로 아쿠빠도 난때로 메이지 바우더니가 뭐로 아쿠빠도 로이래 뭐로 베이퍼스 라이트래 얘 메이지 바우더니 나보네 그럼 이따 메이지 그래 마이카드 어제 왜 참내봐봐 어제 되게 소도 이거는 좀 비란말 ꯁꯤꯟꯇꯪ ꯆꯥꯔ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤ ꯑꯅꯤꯁꯤꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯆꯥꯔꯒꯦꯕ ꯂꯥꯏꯔꯤꯛꯄꯨ ꯄꯥ ꯉꯝꯗꯣꯏꯔꯥ ꯀꯨꯏꯔꯦ ꯂꯥꯏꯔꯤꯛ ꯄꯥꯗꯕ ꯑꯩ ꯅꯨꯡꯗꯥꯡꯁꯦ ꯌꯥꯝ ꯊꯦꯡꯅ ꯂꯩꯕ ꯉꯝꯗꯦꯕꯀꯣ ꯑꯗꯨꯒ ꯑꯌꯨꯛꯄꯨꯗꯤ ꯉꯟꯅ ꯍꯧꯒꯠꯄ ꯉꯝꯃꯦꯕ ꯑꯗꯨꯅ ꯅꯨꯡꯗꯥꯡꯗ ꯌꯥꯝ ꯀꯟꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄ ꯊꯦꯡꯅ ꯐꯥꯎꯕ ꯇꯧꯕꯗꯣ ꯊꯥꯏꯅ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩ ꯃꯇꯝꯗꯗꯤ ꯉꯝꯃꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯉꯝꯗ꯭ꯔꯦ ꯑꯝꯇ 이찍 찌ꯑꯦꯗꯣ ꯅꯣꯡ ꯇꯥꯈꯤꯕꯒꯤ ꯃꯤ ꯀꯅꯥꯝ ꯆꯠꯇ꯭ꯔꯦ ꯂꯝꯕꯤꯁꯦ ꯁꯤ ꯂꯝꯕꯤꯁꯦ ꯑꯗꯨꯝ ꯃꯤ ꯆꯠꯄꯅꯦꯕꯀꯣ
시기 호스텔 보이스기 어렵도이 말이 미 레이나드리 시심디 두가 시다 우이시나 보이스기 호스텔네 시나 누피기 미 말라이 미 베자야 말라이 ngasido imanabi malaebako surprise na nila ito siya khoi na bodya da tamina ba imanabi ne ba am nungsiba kamaga chapa thoe abakto 보자. I see ba. Pochay khara leira changi fi man bi na pirambi ni thambau ga hekha ga se tha ko ba se sem pyo Much later. leire se bot kang soi ni ba ka kang kau ta 세벌 깡소리 초대라면 여자 기절시켜놓고 성폭행 영상 초대하는 거 맞죠? 제 사실 이놈이랑 같은 아이입니다. 가시죠. 미친 파티 팍터는 반장님. 괜찮으십니까? 한국 하우 야, 심장이 안 되는 것 같은데. 너 나이 몇 살이냐? 지금 바로 시점이 내려갔네요. 차 어디라고요? 저희 변호사 예매했네요. 출발하시죠. 어떻게 할 거예요? 사이버스 되죠? 그 피해 영상 중에 여자 경찰 것도 있으니까 예, 그거 좀 확인해서 꼭 지워주세요. 아, 그리고 그 몰카의 계약서에서 지금 보내드릴 테니까 그거 확인하시고 네, 사진을 저한테 연락해 주시겠어요? 나랑 진짜 안 맞아. 나 솔직히 말해서 어제 하루가 이유 같았어. 와, 이렇게 매일매일 나한테 좀 무리. 붙여주시면 말씀드리겠습니다. 조심히 가세요. 노래 디너 로션그래브가 여기 면 마땅사 이 비디오를 로션자게 비디오 유미가 punamak thagachaри duga subscribe tawdabla tawsanbiramo see you in my next video. Bye bye.